ꯍꯧꯖꯤꯛꯁꯦ ꯑꯩ ꯐꯃꯨꯡꯗ ꯂꯥꯏ ꯈꯨꯔꯨꯝꯒꯦ ꯇꯧꯕꯅꯦꯀꯣ ꯍꯜꯂꯛꯑꯒ ꯑꯃꯨꯛ ꯁꯨꯝ ꯆꯠꯇꯣꯏꯅꯦ ꯄꯨꯡ 3 ꯇꯥꯔꯦ ꯃꯁꯛꯀꯁꯦ ꯌꯥꯎꯗ꯭ꯔꯦ ꯑꯌꯨꯛꯀꯤ ꯃꯁꯛꯁꯦ ꯂꯣꯏꯔꯦ ꯃꯤꯠꯀ ꯎꯕꯣꯝꯕꯣꯝꯃꯦ ꯇꯧꯔꯤꯁꯦ ꯑꯁ ꯑꯩ ꯃꯁꯛꯄꯨꯗꯤ ꯆꯣꯠꯂꯤ ꯑꯗꯨꯅ ꯊꯥꯗꯣꯛꯄ ꯇꯟꯅ ꯁꯥꯖꯜꯂ ꯍꯣꯔꯦꯟ ꯊꯥꯗꯣꯔꯛꯄꯗ ꯑꯩꯈꯣꯏ ꯈꯣꯏꯕ꯭ꯔꯥ ꯈꯪꯗꯦ ꯆꯣꯠꯂꯤꯉꯩꯗ ꯄꯨꯠꯄꯅꯦꯕ ꯍꯣꯔꯦꯟ ꯍꯜꯂꯛꯑꯒ ꯑꯃꯨꯛ ꯁ꯭ꯀꯨꯜ ꯆꯠꯇꯣꯏꯅꯦꯕ ꯑꯗꯨꯅ ꯁꯛꯁꯦ ꯃꯤꯠꯀ ꯏꯄꯣꯝ ꯄꯣꯝꯃꯤꯁꯦ ꯃꯃꯥ ꯈꯥꯟꯅ ꯆꯠꯇꯣꯏꯅꯦꯕ ꯍꯩꯔꯨꯛ ꯂꯩꯔꯦ ꯌꯥꯝ ꯐꯖꯅ ꯄꯥꯜꯂꯤ ꯃꯥ ꯀꯐꯣꯏꯁꯤ ꯀꯩꯅꯣꯅꯦ ꯌꯨꯝꯊꯪꯉꯩ ꯄꯥꯜꯂꯤ ꯀꯐꯣꯏꯁꯦ ꯑꯗꯨ ꯑꯩꯁꯦ ꯀꯨꯏꯔꯦ ꯎꯗꯕ ꯍꯣꯏꯅꯗꯤ ꯁꯥꯠꯇꯔꯦ ꯁꯤꯅ ꯔꯣꯁ ꯃꯌꯥꯝ ꯃꯥꯡꯗꯣꯞꯇ ꯍꯦꯜꯂꯛꯑꯦ ꯑꯗꯨꯗ ꯄꯨꯡ 9 ꯇꯥꯔꯦ ꯇꯧꯔꯤꯁꯦ ꯄꯨꯡ 9 ꯇꯥꯔꯦ ꯊꯦꯡꯉꯦ ꯑꯗꯨꯁꯨ ꯁ꯭ꯀꯨꯜꯁꯦ ꯍꯧꯖꯤꯛꯇꯤ ꯄꯨꯡ 10ꯗꯒꯤ ꯍꯧꯕꯩꯁꯨ ꯈꯤꯇꯪ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯊꯦꯡꯉꯅ ꯂꯣꯏꯔꯦ ꯑꯗꯩ ꯑꯩꯈꯣꯏꯁꯦ ꯑꯩ ꯆꯥꯛ ꯀꯥꯝꯍꯜꯂꯒ ꯍꯩꯖꯥꯡꯕꯨꯗꯤ ꯉꯔꯥꯡ ꯍꯥꯞꯄꯝꯃꯦꯕꯀꯣ ꯉꯁꯤ ꯆꯠꯀꯅꯤ ꯊꯦꯡꯉꯅꯤ ꯍꯥꯏꯅ ꯑꯗꯨꯅ ꯆꯥꯔꯒ ꯉꯁꯤ ꯁꯦꯇꯔꯗꯦꯅꯤꯅ ꯇꯤꯐꯤꯟꯁꯨ ꯄꯨꯔꯔꯣꯏ ꯑꯗꯨꯒꯤꯁꯨ ꯈꯔ ꯋꯥꯏ ꯁꯪꯉꯤꯅꯤ ꯑꯣ ꯍꯌꯦꯡꯗꯨꯒꯤ ꯃꯌꯥꯝ ꯆꯥꯛ ꯆꯥꯔꯨꯒꯤ ꯊꯦꯡꯈꯔꯦ ꯑꯩꯁꯦ ꯉꯁꯥꯏ ꯁ꯭ꯀꯨꯜꯗ ꯂꯣꯏ ꯍꯜꯂꯛꯑꯦꯕꯀꯣ ꯑꯗꯣ ꯍꯜꯂꯛꯑꯦ ꯀꯨꯏꯔꯦꯕ ꯍꯜꯂꯛꯄꯗꯤ ꯉꯥꯏꯍꯥꯛ ꯇꯨꯝꯃꯝꯕ ꯑꯗꯣ ꯅꯣꯆꯥꯒꯤ ꯃꯥꯏ ꯐꯤ ꯄꯨꯔꯛꯏꯁꯦ ꯉꯔꯥꯡ ꯑꯣꯏꯅ ꯐꯤꯁꯦ ꯉꯥꯡ ꯐꯤ ꯂꯧꯔꯨꯏꯅꯦꯕꯀꯣ ꯑꯩꯅꯅꯦ ꯀꯦꯃꯦꯔꯥ ꯕꯨꯕꯨꯗꯤ ꯂꯥꯛꯑꯦ ꯀꯩ ꯐꯤꯅꯣ ꯅꯪꯒꯤ ꯁ꯭ꯀꯨꯜꯗꯨ ꯃꯅꯥꯛꯇꯔꯣ ꯏꯕꯣꯛꯍꯣꯏꯁꯨ ꯌꯨꯝꯗꯣ ꯀꯩꯅꯣ ꯋꯥꯡ ꯆꯥꯎꯕ꯭ꯔꯣ ꯁꯤ ꯃꯆꯨꯁꯤꯅ ꯄꯨꯔꯛꯄ ꯑꯁꯤ ꯅꯠꯇꯦ ꯑꯃꯈꯛ ꯀꯩꯅꯣꯗꯣ ꯀꯣꯐꯤ ꯀꯂꯔꯗꯨꯅꯤ ꯑꯃꯈꯛ ꯑꯁꯤꯃ ꯀꯩ ꯃꯆꯨꯅꯣꯅꯦ ꯅꯍꯥꯟ ꯂꯥꯛꯄꯨꯔꯛꯄꯗꯣ ꯑꯗꯨꯅ ꯑꯃꯅꯤ ꯁꯤ ꯃꯆꯨꯅꯤ ꯅꯍꯥꯟꯗꯣ ꯀꯣꯐꯤ ꯀꯂꯔ ꯃꯆꯨ ꯑꯃ ꯑꯣꯏꯕꯅꯤꯅ ꯊꯥꯒꯤ ꯃꯉꯣꯟꯗ ꯑꯅꯛꯄꯗ ꯁꯤꯜꯂꯛꯑꯗꯤ ꯐꯔꯦ ꯀꯩꯅꯣꯗꯣ ꯅꯅꯥꯎꯗꯤ ꯅꯪ ꯐꯃꯨꯡ ꯇꯥꯕ ꯑꯣꯏꯅ ꯊꯤꯕꯅꯤ ꯉꯔꯥꯡ ꯀꯩꯅꯣ ꯂꯥꯛꯑꯣ ꯑꯩꯈꯣꯏꯗꯗꯤ ꯍꯥꯏꯕꯤꯄꯣꯠꯇꯦ ꯏꯅꯥ ꯈꯣꯡꯅ ꯂꯥꯛꯄꯗꯣ ꯕꯖꯥꯔꯗ ꯀꯥꯏꯔꯣꯗ ꯑꯦ ꯌꯨꯝꯗꯅꯦ ꯍꯪꯒꯠꯀꯥꯟꯗ ꯑꯩ ꯇꯧꯅꯤ ꯑꯗꯨꯝ ꯀꯥꯏꯔꯤ ꯀꯦ ꯂꯣꯏꯔꯕ ꯅꯪ ꯂꯥꯛꯑꯣ ꯑꯩ ꯀꯦꯗ꯭ꯔꯤꯗ ꯍꯧꯖꯤꯛ ꯅꯠꯇꯦ ꯍꯣꯔꯦꯟ ꯍꯧꯖꯤꯛ ꯉꯝꯃꯣꯏ ꯑꯗꯨ ꯌꯥꯎꯗ꯭ꯔꯤꯗꯣ ꯁꯤ ꯀꯂꯔꯁꯦ ꯑꯣꯏꯔꯤꯕ ꯅꯉꯣꯟ ꯊꯥꯈꯤꯒꯦ ꯎꯜ ꯉꯥꯛꯇꯅꯤ ꯎꯜꯖꯅꯤ ꯐꯩ ꯑꯃꯔꯣꯝꯗ ꯏꯪꯊꯝꯊꯥꯗꯗꯤ ꯎꯜꯁꯤꯅ ꯅꯨꯡꯉꯥꯏꯅꯤ ꯁꯤ ꯀꯂꯔꯁꯦ ꯐꯖꯩ ꯀꯔꯤ ꯋꯥꯅꯣ ꯗꯨꯀꯥꯟꯗ ꯅꯪ ꯄꯣꯠ ꯂꯧꯔꯛꯄꯅ ꯁꯤ ꯀꯂꯔꯁꯦ ꯐꯖꯩꯅꯦ ꯃꯣꯏꯔꯥꯡ ꯀꯣꯄꯤꯁꯤꯅ ꯀꯌꯥ ꯄꯤꯔꯤꯅꯣ ꯂꯧꯗꯕ ꯀꯔꯤꯅꯣ ꯃꯗꯨꯒꯤ ꯐꯥꯕ꯭ꯔꯣ ꯁꯅꯥꯅ ꯁꯤꯗꯤ ꯁꯤꯗꯤ ꯑꯩꯈꯣꯏ ꯂꯧꯕꯗ ꯃꯥꯟꯅ ꯃꯥꯜꯂꯦ ꯃꯦꯀꯞꯀ ꯇꯧꯔꯤꯁꯤꯕꯣ ꯚꯤꯗꯤꯑꯣ ꯅꯪ ꯈꯨꯗꯥꯡ ꯆꯣꯟꯕꯤꯔꯣ ꯑꯉꯥꯡ ꯀꯌꯥꯝ ꯌꯥꯝꯒꯦ ꯅꯪꯅ ꯐꯖꯩꯌꯦ ꯏꯁꯨ ꯅꯨꯄꯤꯁꯦ ꯑꯉꯥꯡꯅ ꯅꯅꯥꯎꯁꯤ ꯀꯔꯤ ꯐꯤꯅꯣꯅꯦ ꯌꯦꯡꯗꯣꯏꯔꯣ ꯇꯣꯞꯅꯤ ꯐꯨꯔꯤꯠꯅꯤ ꯐꯔꯦ ꯑꯗꯨꯒ ꯂꯩꯖꯔꯝꯁꯦ ꯀꯥꯕꯨꯅ ꯗꯥꯗꯣ ꯂꯥꯛꯄ ꯃꯃꯜꯗꯤ ꯀꯃꯥꯏꯅ ꯇꯧꯋꯤ ꯇꯧꯔꯣ ꯌꯦꯡꯒꯦ ꯍꯥ ꯇꯧꯔꯣ ꯌꯦꯡꯒꯦ ꯍꯥ
Sidan taubi oi na ngasai de keri ni ma. Video Atika. video ka ko ne keri. Si akhoi bu wane thulakadra. Thola kan. Hore Thara da na ma. hello. Harak twin. Tito no gi khamen je phajadra je khoi ri se. Pai ro khan da pai ro. Phajadra se khoi ri se. Kari khamen je yang phajadra khoi ri mong je. Hai mia mà khoi hang mi tới. Is hai miang kari hai ba na hai da. Hai mia. Hai miang lo kai hai ba. Hai miang kai hai no. Hai mia mà khoi khamen ji. Akhoi khamen je ngu hai je ngi. Akhoi khamen siga su lai de hai bu ne. Siga su lai de hai bu ne. Siga lai de akhoi khamen. Bu su pa le. Siga hai lo na khamen ma ka le pa ga. Khamen su pa le. Khamen pai ma khun na pai no. Akhoi siga su lai de kam sang ni je ngu. Sang yang siga su sang e. Aduga ada lebu pa le. Du gai di. Aduga siga sai pa le. Siga lai pa le. Siga su khamen pa le. Siga su khamen pa le. Khamen pa le. Sina kai no. Sina hanga pa. Ngam pa le. Si kai pan de. Da su le bu cho pa le. Bu chao se. Ba le pik na u le. No ra si lo. Ka lai se. Không thích nó. Se wa phadi gom. Phải đi cơm. Chalo. Hayu sa ban thau lai ayu. Hayu. Mình đi. Ya si se du han kai mama gi farewell da gita piri hai ba da hang dok do di packing da hang dok ta ba ne ba ko. Si se kai no Manipuri gi ne ba ko. Manipuri da i ba Bhagavad Gita. Manipuri da lo ne i ri ne ba. Rồi. Cái gì xem em là khuyên là hàng ibiam na cái này nó lấy nè bà có cắt hồi rồi nè bà xoay na hàng đồ cơ gì mà nó người nói nó cắt rau rồi xoay na cắt ham nó vậy này nè mà nó bị đây vậy gì xí bên đi xí Bhagavad Gita sẽ anh khali adi atop pamaron cái mà này đồ mấy tròn cái rồi mà Manipuri ngasi handak chahigi ahanba yongchak cha do ring ngasi sinju dawraga hawrani ahanba cha do ni na tiloba tawraga ya sigana khajing nei re wa khajing bora hawa cha re hawrani chak sinju amga khajing bora amga iromba ga charba as hawrani lấy đây chặt to khơi cái sáng chặt to xin chú học rồi ní lấy đây cái gì nó khá thùng bận khá dinh đó ôi là thùng ấy bữa nào là hình hầu rồi ní